Thasigi tang kunmapan Faobada positive response Fangdrabadi Khongjang Changsillagani haina JAC na Fangdorakli. Chatliba Thasigi amada puduna thorakpa truck driver amagi driver handyman bu Jiribamgi lengang pokpi police outpost mayada Manipur police ki mobile team amana tamthina furakpada natana paisa so lobi kiba amadi Pochai kaya ama yaramdaba thodokadabu kanna yaningdaba Fangdorakpaga loinana generable singi mathakta achuma YLPBU amadi Thasigi kunmapan faubagi manungda mari leinaba authority dagi positive response Fangdrabadi makhal makha kayagi Khongjang Changsillagani haina thodok aduga mari leinana semkiba JAC na Fangdorakli Thodok asigi matangda ngarang Lilong Kaithelda pangthokiba paumi singa unabagi mifam amada JAC against the brutal torture of driver and handyman by Manipur Police personnel mobile team near Lengangpokpi Police Outpost Jiribam on July 1, 2025 ki convener Muhammad Helaluddin na paumi singda haikibada Tha asigi amada yotek thangtek scrap puba gari amabu fazinduna gari thoriba driver amadi handyman Nongmagi chara tanjariba simmi amabu tamthina fubirakbabu JAC na thamoi sokna condemn tawi Jiribam police station ki manung chana leiba Lengangpokpi police outpost mayada khamdana leiramba police mobile team amana thokhan kiba thodokatuda yotek thangtek puba gari aduda illegal oiba potlam amate yaukhide yotek thangtek ki potlam sing adugi godown chalariba Lilong Kaithelda leiba Hafiz Matin and Sons Yamna Sengna yotek thangtek khomjinduna Government of India gi license paiduna business asi tawjaribani Sengna business tawjariba miyoi kayadagi National Highway New Kasar Road asida niyom kaina paisa laubiba driver singbu fubi chaibibagi pau kaya amasu leiri matungdasu tarakhigani haiki Muhammad Helaluddin makhatana Fangdorakibada Lengangpokpi Police Outpost mayada thokiba thodokatuda Police mobile team aduna driver amadi handyman gari aduda yaurakpa miyoi sing aduda lupa lakh manga piyu haiduna tamthina fubirakibani madugi matungda yotek thangtek scrap mapu oiriba Hafiz Matin and Sons ka pau faunaraba matungda mobile team aduda yauba masana masabu VDF ni haizaba bablu kauba misak amagi khuthangda lupa lakh ama piraba matungda fazinduna ot naibiramba makhoi ahumbu tha asigi anigi numidang pung 8 lom tabada yotek thangtek puba gari ga loinana thadorakibani hairi driver na gari adu thoduna makhoigi pot thafam yauna bachatki madugi matungda potlam singadu thana ba tripan hangdokluba matamdadi yotek thangtek singadu gi manungdagi kori ki potlam kg chatret oigadaba chawrakna lupa lakh 8 muki potlam sing yawramkhide asigumba thawang asi chathariba police mobile team asigi mathakta matik chaba action lokhat piyu haiduna yotek thangtek mapu oiriba Hafiz Matin and Sons na Manipur Governor amadi DGP da wakachirol pisin kibani adubu ngasi Faobada positive response ama fauba fangba leitri hainasu fangdokhi thodogasi ga mari leinana semkiba JAC na amuka suhanna Honorable Governor of Manipur DGP Manipur amadi mari leinaba singda memorandum pisinduna thodogasi gi justice fanganbiu haina khangankiba leire Loinana thodogasi matangda mari leinaba singna lakliba tang kunmapan Faobada positive response Bibidrabadi thangnaba numitagi lamdamasida leiba CSO singa kucham naraga makhal makha kayagi Khongjang Changsillagani haiduna Fangdorakli paumi singa unaba aduda JAC gi atai member sing amadi yotek thangtek yon liba dukan gi miyoi sing su sarukyakhi Thasigi haibadi July thagi tang amada scrap puba gari amabu phajinduna gari thoriba driver amadi handyman loinana nongmagi chara taliba simmi amabu tamthina phubirakpa ase JAC na thamoi sokna condemn tawi ahan boina aduga July tha asigi tang amada Jiribam police station gi manung channa leiba Lengangpokpi police outpost mayada khamduna leramba police mobile team amana thokhan khiba thodok aduda scrap puba gari aduda illegal oiba kolam amata yaukhide scrap material sing adugi godown chalairiba Hafiz Matin and the Sons yamna sengna yokte thangte khomjinjaraga Government of India gi license paiduna business achi tawjaribani sengna business tawjariba miyoi kayadagi
National Highway New Kasar Road asida niyom kaina paisa lobiba driver singbu tamthina phubi chaibibagi pau kaya amasu akhoi tari tarakhibasu yai masi punamakse amu ana tawbiganu sumbasi thogan biganu haiduna mari lainabasingda JAC gi maigai dagi appeal amasu tawjari Thasigi tang amada lengang kokpi police station aibadi police outpost mayada thokhiba thodok aduda police mobile team aduna driver amade handamel gari adu yaurakpa miyoi sing aduda lupa lakh manga piu haiduna tamthina phuba horakhi amasung phubi rakhi madugi matungda escape mapu oiriba Hafiz Martin and the Sons ka pau phaunaraba matungda mobile team aduda yauba masana masabu BDF ni haijaba bablu ka wa misak amagi khuthangda lupa lakh ama piraba matungda phajinduna wotnai biramba makoi ahumbu tangani tha tare sol lisingani ga kunmanga gi numidangi pung nipanda scrap puba gari ga loina na thadorakhi driver na gari adu thauduna makoi gi pot thapam yauna chatkhi madugi matungda man sing adu thana ba tirpan hangdokluba matamdadi scrap sing adugi manungdagi kwari gi polam charana 700 kg gi mal oigadaba aduga paisa oina lupa lakh 3 muki value oigadaba polam sing yauram khide asigumba thawong asi chathariba puran lona gi thabuk tawriba police mobile team asigi mathakta matik chabe action lokhat piu haiduna scrap mapu oiriba Hafiz Martin and Sons na Manipur Governor amadi DGP da wakat cherol kayama pising ki adubu